ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤꯅ ꯁꯣꯅꯤꯌꯥ ꯅꯤꯡꯊꯧꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯅꯤ꯫ ꯑꯌꯤꯡꯕꯤ ꯏꯁꯧ ꯀꯟꯅ ꯂꯥꯡꯂꯤ꯫ ꯑꯣꯟꯊꯣꯛꯄ ꯅꯨꯄꯥ ꯑꯃꯗꯅꯦ ꯌꯨꯝ ꯍꯦꯛ ꯄꯥꯜꯂꯨꯏꯗꯀꯣ꯫ ꯅꯣꯡꯉꯥꯟꯕꯗ ꯉꯥꯏꯔꯤ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯍꯥꯏ ꯂꯥꯏꯖꯥ, ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯣ? ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯌꯧꯔꯕ ꯐꯥꯎꯕ ꯀꯩꯗꯧꯔꯤꯒꯦ? ꯂꯥꯏꯖꯥ ꯅꯥꯀꯜ ꯑꯃꯗ ꯑꯃꯨꯛ ꯆꯦꯞ ꯑꯃꯗ ꯑꯃꯨꯛ ꯑꯣꯟ ꯇꯧꯗꯨꯅ ꯍꯤꯞꯂꯤ꯫ ꯑꯌꯤꯡꯕꯤꯅ ꯍꯥꯏ, ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯀꯧꯔꯤꯕꯁꯦ ꯅꯪꯉꯣꯟꯗ ꯅꯠꯇꯕ꯭ꯔꯣ? ꯂꯥꯏꯖꯥꯅ ꯑꯁ ꯏꯃꯥ, ꯉꯥꯏꯍꯥꯛꯇ ꯇꯨꯝꯈꯤꯒꯦ, ꯑꯃꯨꯛꯇ ꯂꯥꯡꯂꯛꯈꯤꯅꯨ꯫ ꯅꯪꯁꯦ ꯂꯩꯁꯥꯕꯤꯅꯦ ꯍꯥꯏꯕ ꯀꯥꯎꯔꯕ꯭ꯔꯣ? ꯅꯃꯥꯟꯅꯕꯤꯁꯤꯡꯗꯤꯅꯦ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯗꯅ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤ꯫ ꯅꯪꯗꯤ ꯇꯨꯝꯕ ꯍꯧꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯂꯩꯀꯥꯏ ꯁꯔꯥ ꯁꯜꯂꯤꯅꯦ ꯏꯕꯦꯝꯃ꯫ ꯑꯗꯣ ꯏꯃꯥꯗ ꯀꯅꯥꯅ ꯍꯧꯗꯣꯛꯄꯤꯌꯨ ꯍꯥꯏꯒꯦ? ꯅꯪꯗ ꯍꯥꯠꯂꯒꯦꯗ ꯅꯪ꯫ ꯍꯥꯏꯗꯨꯅ ꯑꯌꯤꯡꯕꯤ ꯂꯥꯏꯖꯕꯨ ꯐꯨꯔꯝꯃꯤ꯫ ꯂꯥꯏꯖꯁꯨ ꯃꯃꯥꯅ ꯐꯨꯔꯛꯄꯗꯨꯗ ꯏꯃꯥ ꯍꯧꯒꯠꯂꯒꯦ, ꯐꯨꯔꯛꯀꯅꯣꯕ, ꯑꯩꯒꯤ ꯐꯖꯈ꯭ꯔꯕ ꯁꯛꯁꯤꯗ ꯁꯣꯏꯗꯅ ꯄꯥꯜꯂꯗꯤ ꯀꯔꯝ ꯇꯧꯅꯤ? ꯅꯁꯛ ꯊꯤꯈꯤꯅꯤ ꯀꯥꯏꯅꯗꯤ ꯄꯥꯈꯠꯂꯤꯅꯦ ꯍꯥ? ꯏꯕꯦꯝꯃ, ꯅꯁꯛ ꯐꯖꯔꯒ ꯅꯔꯤꯟ ꯇꯜꯂꯗꯤ ꯀꯅꯥꯅꯁꯨ ꯄꯥꯝꯂꯣꯏꯅꯦ ꯅꯪꯕꯣ? ꯏꯁ, ꯀꯅꯥꯅ ꯍꯥꯏꯔꯤꯕ? ꯅꯨꯄꯥ ꯃꯌꯥꯝꯅ ꯑꯩꯁꯦ ꯀꯣꯏꯒꯦ ꯍꯥꯏꯗꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯅꯦ꯫ ꯏꯁ, ꯅꯃꯥꯏꯗꯨꯗꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯎꯟꯁꯥꯅ ꯁꯥꯕꯅꯣ? ꯏꯀꯥꯏꯕꯒ ꯑꯃꯠꯇ ꯐꯥꯎꯗ꯭ꯔꯕ꯭ꯔꯣ ꯏꯕꯦꯝꯃ ꯅꯪꯕꯣ? ꯂꯥꯏꯖꯅ ꯉꯥꯏꯈꯣ ꯏꯃꯥ, ꯀꯩ ꯃꯅꯝꯅꯣ ꯅꯝꯂꯤꯁꯤꯕꯣ? ꯆꯥꯛ ꯀꯥꯕꯩ ꯃꯅꯝ ꯅꯠꯇ꯭ꯔꯣ? ꯂꯣꯏꯔꯦꯗꯅ, ꯅꯪ ꯉꯥꯡꯅꯔꯤꯉꯩꯗ ꯆꯥꯛ ꯍꯥꯎꯔꯅꯤ꯫ ꯍꯥꯏ ꯍꯧꯒꯠꯂꯨ, ꯑꯩꯅꯦ ꯅꯣꯏ ꯅꯄꯥꯅ ꯆꯥꯁꯤ ꯉꯥꯡꯅꯅꯕ ꯍꯣꯠꯅꯕꯗꯅꯦ ꯃꯌꯥꯝꯅ ꯆꯤꯟ ꯀꯜꯂꯦ ꯍꯥꯏꯅꯔꯕꯅꯤ꯫ ꯍꯥꯏꯗꯨꯅ ꯑꯌꯤꯡꯕꯤ ꯉꯥꯡꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯂꯥꯏꯖꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯂꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯂꯥꯏꯖ ꯀꯦꯕ ꯌꯥꯕ ꯇꯞꯇꯥꯅ ꯀꯦꯁꯤꯜꯂꯒ ꯊꯥꯗꯣꯏ ꯁꯅꯥ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯥ ꯑꯅꯤꯁꯤ ꯈꯨꯟ ꯑꯗꯨꯗ ꯐꯖꯕꯗ ꯃꯤꯌꯥꯝꯅ ꯁꯣꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯖꯕ ꯃꯈꯜꯗꯤ ꯈꯦꯠꯅꯩ꯫ ꯂꯥꯏꯖꯅ ꯌꯦꯛꯁꯤꯟ ꯇꯩꯁꯤꯟꯗꯨꯅ ꯐꯖꯕꯅꯤ꯫ ꯊꯥꯗꯣꯏ ꯁꯅꯥꯅ ꯌꯦꯛꯁꯤꯟ ꯇꯩꯁꯤꯟꯕ ꯌꯥꯎꯗꯅ ꯐꯖꯕꯅꯤ꯫ ꯂꯝꯆꯠꯁꯨ ꯈꯦꯠꯅꯩ꯫ ꯂꯥꯏꯖ ꯑꯋꯥꯕ ꯊꯕꯛ ꯁꯨꯅꯤꯡꯗꯦ, ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯄꯥꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯃꯁꯛ ꯐꯖꯕ, ꯁꯦꯟ ꯄꯥꯏꯕ ꯎꯕ ꯌꯥꯗꯦ꯫ ꯑꯗꯨꯕꯨ ꯊꯥꯗꯣꯏ ꯁꯅꯥꯗꯤ ꯏꯪ ꯇꯞꯄꯤ꯫ ꯅꯨꯄꯥ ꯅꯍꯥꯗ ꯆꯒꯠ ꯇꯧꯗꯦ꯫ ꯐꯤ ꯁꯥꯗꯨꯅ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤ꯫ ꯂꯥꯏꯖꯅ ꯏꯇꯥ ꯊꯥꯗꯣꯏ ꯁꯅꯥ꯫ ꯊꯥꯗꯣꯏ ꯁꯅꯥꯅ ꯂꯥꯏꯖ, ꯀꯩ ꯂꯩꯔꯒꯦ ꯅꯪ ꯂꯥꯛꯄꯕꯣ? ꯀꯩꯅꯣ, ꯉꯔꯥꯡ ꯑꯩꯅ ꯅꯪꯉꯣꯟꯗ ꯅꯠꯇ꯭ꯔꯣ ꯁꯤꯡꯖꯨ ꯆꯥꯔꯨꯁꯦ ꯍꯥꯏꯗꯣ? ꯍꯩꯃꯥ, ꯑꯩꯗꯤ ꯀꯥꯎꯔꯨꯔꯦ, ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯣ, ꯑꯩ ꯐꯤ ꯍꯣꯡꯂꯨꯈꯤꯒꯦ꯫ ꯍꯣꯏ, ꯈꯔ ꯊꯨꯔꯣ꯫ ꯊꯥꯔꯤꯛꯅ ꯂꯥꯏꯖ, ꯏꯆꯥ ꯂꯥꯛꯂꯤꯕ꯭ꯔꯣ? ꯀꯩ ꯂꯩꯔꯒꯦ ꯏꯆꯥꯅ ꯂꯥꯛꯄꯕꯣ? ꯍꯣꯏ ꯏꯃꯥ, ꯏꯇꯥ ꯊꯥꯗꯣꯏ ꯁꯅꯥꯒ ꯁꯤꯡꯖꯨ ꯆꯥꯕ ꯆꯠꯂꯨꯒꯦ ꯇꯧꯕ꯫ ꯊꯥꯗꯣꯏ ꯁꯅꯥꯅ ꯂꯥꯏꯖ, ꯑꯩ ꯂꯣꯏꯔꯦ ꯆꯠꯂꯁꯤ꯫ ꯏꯃꯥ, ꯑꯩ ꯂꯥꯏꯖꯒ ꯁꯤꯡꯖꯨ ꯆꯥꯕ ꯆꯠꯂꯨꯈꯤꯒꯦ꯫ ꯆꯠꯂꯨꯔꯣ, ꯊꯦꯡꯅꯗꯤ ꯍꯟꯖꯤꯜꯂꯛꯀꯅꯨꯀꯣ ꯏꯕꯦꯝꯃ꯫ ꯍꯣꯏ ꯏꯃꯥ꯫ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏ ꯑꯃꯗꯤ ꯂꯥꯏꯖ ꯆꯠꯈꯤ꯫ ꯃꯃꯥ ꯊꯥꯔꯤꯛꯅ ꯃꯆꯥ ꯑꯅꯤꯅ ꯆꯠꯈꯤꯕ ꯌꯦꯡꯗꯨꯅ ꯃꯆꯤꯜ ꯁꯣꯜꯍꯧꯏ꯫ ꯈꯪꯍꯧꯗꯦꯅꯦ ꯃꯇꯝꯁꯦ, ꯏꯆꯥ ꯑꯅꯤꯁꯤ ꯂꯩꯁꯥꯕꯤ ꯐꯥꯔꯤꯅꯦ꯫ ꯑꯩꯗꯤ ꯉꯔꯥꯡꯇ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯤ, ꯃꯣꯏ ꯑꯅꯤꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯕꯗꯨ꯫ ꯂꯥꯏꯖ ꯑꯃꯗꯤ ꯊꯥꯗꯣꯏ ꯁꯅꯥꯁꯨ ꯁꯤꯡꯖꯨ ꯆꯥꯐꯝꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯂꯥꯏꯖꯅ ꯏꯇꯥ ꯂꯥꯛꯑꯣ, ꯇꯨ ꯑꯁꯥꯏꯗ ꯇꯥꯆꯤꯡꯈꯩ ꯉꯥꯏꯔ ꯂꯩꯔꯦ꯫ ꯊꯥꯗꯣꯏ ꯁꯅꯥꯅ ꯏꯇꯥ, ꯃꯥꯅ ꯀꯅꯥ? ꯂꯥꯏꯖꯅ ꯏꯇꯥ, ꯃꯥꯁꯦ ꯑꯩꯒ ꯍꯟꯗꯛꯇ ꯅꯧꯅ ꯈꯪꯅꯕꯅꯤ, ꯃꯁꯛ ꯐꯖꯗ꯭ꯔꯥ? ꯁꯦꯟꯁꯨꯅꯦ ꯅꯝꯊꯤꯈꯩ ꯄꯥꯏꯈ꯭ꯔꯕꯖꯥꯠꯅꯤ, ꯊꯪꯅꯕ ꯈꯨꯟꯗꯒꯤꯅꯤ꯫ ꯑꯗꯨꯗꯤ ꯏꯇꯥ, ꯇꯥꯂꯦꯝꯕꯅ ꯀꯝꯗꯧꯕ? ꯃꯥꯔꯣ? ꯀꯩꯅꯣ, ꯃꯥꯒ ꯑꯩꯒ ꯈꯪꯅꯈꯤꯕꯁꯨ ꯂꯩꯇꯦ꯫ ꯃꯥꯅ ꯑꯩꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯩ ꯋꯥꯅꯤ, ꯑꯩꯅꯗꯤ ꯌꯥꯈꯤꯕ ꯂꯩꯇꯦ ꯀꯩꯅꯣ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯥꯏꯔ ꯆꯨꯗꯠꯅꯕ ꯃꯥꯗꯕꯨ ꯑꯩ ꯀꯃꯥꯏ ꯂꯩꯗꯣꯏꯅꯣ? ꯍꯌꯦꯡꯋꯥꯏ ꯏꯀꯣꯛ ꯆꯥꯎꯅꯕ, ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯁꯦꯟ ꯄꯥꯏꯕ ꯇꯥꯆꯤꯡꯈꯩꯗ ꯑꯣꯏꯅ ꯌꯨꯝ ꯄꯥꯟꯕꯅ ꯐꯠꯇ꯭ꯔꯣ? ꯑꯗꯨ ꯏꯇꯥ, ꯇꯥꯂꯦꯝꯕꯅꯗꯤ ꯅꯪꯕꯨ… ꯂꯥꯏꯖ ꯊꯥꯗꯣꯏ ꯁꯅꯥꯅ ꯍꯥꯏꯔꯤꯕꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯔꯛ ꯊꯠꯅ ꯊꯥꯗꯣꯏꯗ ꯍꯥꯏꯔꯛꯏ꯫ ꯌꯥꯔꯁꯤ, ꯃꯥꯒꯤ ꯋꯥꯗꯨ ꯇꯣꯛꯂꯁꯤ, ꯇꯥꯆꯤꯡꯈꯩ ꯉꯥꯏ ꯂꯩꯔꯤ, ꯂꯥꯛꯑꯣ ꯆꯪꯂꯁꯤ꯫ ꯇꯥꯆꯤꯡꯈꯩ, ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯉꯥꯏꯕ?
ꯀꯨꯏꯗ꯭ꯔꯤ ꯃꯥꯗꯤ ꯀꯅꯥꯅꯣ ꯑꯩꯒꯤ ꯏꯇꯥ ꯊꯥꯗꯣꯏꯁꯅꯥ ꯍꯥꯏꯕꯗꯣ ꯃꯥꯅꯦ ꯑꯣ ꯑꯩꯈꯣꯏ ꯂꯥꯏꯖ ꯁꯛꯍꯦꯟꯕꯤꯒ ꯇꯤꯟꯅꯩ ꯍꯥꯏꯕꯗ ꯆꯣꯞꯇꯦꯅꯦ ꯃꯥꯁꯨ ꯁꯦ ꯁꯤꯡꯖꯨꯁꯦ ꯆꯥꯔꯣ ꯂꯥꯏꯖꯅ ꯑꯗꯨꯕꯨꯗꯤ ꯑꯩꯒꯤ ꯏꯇꯥꯅꯤ ꯀꯩꯅꯣ ꯁꯛꯍꯦꯟꯕꯤꯒꯤ ꯃꯇꯥꯗꯤ ꯁꯛꯍꯦꯟꯕꯤ ꯑꯣꯏꯕ ꯇꯥꯕ ꯑꯗꯨꯅꯦꯕ ꯑꯗꯣ ꯇꯥ ꯆꯤꯡꯈꯩ ꯑꯩꯅ ꯍꯥꯏꯕ ꯁꯦꯟꯗꯣ ꯄꯨꯔꯛꯂꯕ꯭ꯔꯣ ꯁꯦ ꯁꯤꯗ ꯂꯩꯔꯤ ꯌꯥꯔꯗ꯭ꯔꯣ ꯑꯗꯨꯅ ꯑꯌꯥ ꯌꯥꯝ ꯌꯥꯝꯃꯤꯁꯤꯗꯤ ꯇꯥ ꯆꯤꯡꯈꯩ ꯑꯁꯤꯅ ꯂꯦꯝ ꯄꯥꯅ ꯁꯤꯖꯤꯟꯅꯕ ꯌꯥꯔꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯂꯥꯏꯖ ꯑꯩꯁꯨ ꯆꯠꯂꯒꯦ ꯊꯦꯡꯂꯤ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯀꯦꯀꯣ ꯊꯥꯗꯣꯏꯁꯅꯥ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯆꯠꯂꯣ ꯍꯥꯏꯔꯝꯂꯒ ꯂꯥꯏꯖ ꯊꯥꯗꯣꯏꯁꯅꯥꯒ ꯍꯜꯂꯛꯂꯝꯃꯤ ꯑꯁꯨꯝ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯂꯦꯝꯕ ꯊꯦꯡꯅꯔꯝꯃꯤ ꯂꯥꯏꯖꯅ ꯑꯁꯤ ꯑꯃꯨꯛ ꯊꯦꯡꯅꯔꯤꯅꯦ ꯕꯤꯠ ꯑꯣꯟꯊꯣꯛꯅ ꯂꯩꯔꯣꯏꯗꯣꯔꯤꯗ ꯂꯦꯝꯕꯅ ꯂꯥꯏꯖ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯅꯣꯏꯕꯣ ꯁꯤꯡꯖꯨ ꯆꯥꯕ ꯆꯠꯂꯨꯕꯅꯤ ꯇꯥꯂꯦꯝꯕ ꯊꯦꯡꯂꯦ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯂꯥꯏꯖ ꯅꯪ ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯩ ꯈꯜꯂꯒꯦ ꯇꯥꯂꯦꯝꯕ ꯑꯩꯁꯦ ꯂꯩꯀꯥꯏꯒꯤ ꯅꯆꯅꯤ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯆꯀꯠ ꯇꯧꯕꯁꯦ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ ꯈꯔꯁꯨ ꯂꯦꯝꯊꯣꯛꯎ ꯍꯟꯗꯣꯛꯑꯁꯦ ꯑꯩ ꯆꯠꯀꯦ ꯍꯥꯏꯔꯝꯂꯒ ꯂꯥꯏꯖ ꯂꯦꯝꯕꯕꯨ ꯏꯟꯊꯣꯛꯂꯝꯗꯨꯅ ꯆꯠꯈꯤ ꯊꯥꯗꯣꯏꯁꯅꯥꯁꯨ ꯂꯦꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯥꯂꯦꯝꯕ ꯑꯩꯈꯣꯏ ꯆꯠꯂꯨꯈꯤꯒꯦꯀꯣ ꯍꯥꯏꯔꯝꯂꯒ ꯊꯥꯗꯣꯏꯁꯅꯥꯁꯨ ꯂꯥꯏꯖ ꯇꯥꯟꯅꯈ꯭ꯔꯦ ꯂꯦꯝꯕꯁꯨ ꯂꯥꯏꯖꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯃꯇꯥ ꯑꯅꯤꯗꯨꯁꯨ ꯃꯥꯒꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯆꯪꯅꯈ꯭ꯔꯦ ꯂꯥꯏꯖꯅ ꯃꯌꯨꯝ ꯆꯪꯂꯛꯄꯗ ꯃꯃꯥ ꯑꯌꯤꯡꯕꯤꯗꯨ ꯏꯁꯧ ꯂꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯀꯔꯤ ꯃꯄꯥ ꯃꯆꯥꯅꯣ ꯍꯥꯏꯕꯅꯤꯗ ꯑꯩꯒꯤ ꯃꯇꯦꯡ ꯈꯤꯇꯪ ꯄꯥꯡꯕꯤꯗꯦꯕ ꯑꯩ ꯁꯤꯅꯤꯡꯕ ꯑꯃ ꯌꯥꯎꯔꯕꯅꯤ ꯀꯩꯅꯣ ꯏꯃꯥ ꯄꯣꯔꯣꯛ ꯆꯠꯂꯝꯃꯤꯗꯨꯅ ꯄꯥꯕ ꯍꯜꯂꯛꯇ꯭ꯔꯤꯕꯣ ꯍꯥꯏ ꯅꯪ ꯀꯥꯏ ꯆꯠꯂꯨꯏ ꯀꯗꯥꯏ ꯆꯠꯂꯨꯒꯦꯕ ꯑꯌꯨꯛ ꯐꯪꯉꯤ ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯌꯧꯔꯀꯥꯟꯗ ꯍꯧꯒꯠꯂꯦ ꯍꯥꯏꯔꯒ ꯆꯥꯛ ꯇꯞ ꯇꯥꯅ ꯆꯥꯁꯤꯜꯂꯒ ꯃꯛꯀꯤ ꯁꯦꯝꯕ ꯌꯥꯕ ꯃꯈꯩ ꯁꯦꯝꯂꯒ ꯀꯗꯥꯏꯗꯅꯣꯕ ꯅꯪꯅ ꯆꯠꯂꯨꯔꯤꯁꯦ ꯍꯣ ꯅꯌꯥ ꯅꯨꯄꯥ ꯎꯅꯔꯨꯏꯕ ꯊꯕꯛꯅ ꯇꯧꯅꯤꯡꯗ꯭ꯔꯤꯕ ꯅꯆꯤꯟꯅ ꯃꯔꯣꯜ ꯑꯃ ꯀꯜꯂꯤꯕ ꯅꯌꯨꯝ ꯀꯩꯁꯨ ꯄꯥꯅꯤꯡꯂꯤꯅꯤꯅꯦ ꯃꯤꯒꯤ ꯃꯌꯨꯝꯗꯨꯗ ꯆꯠꯂꯒꯅꯦ ꯌꯨꯝ ꯊꯨꯒꯥꯏꯔꯨꯒꯦ ꯍꯥꯏꯕ꯭ꯔꯣ ꯅꯪ ꯍꯣ ꯑꯗꯨꯗꯤ ꯌꯨꯝ ꯄꯥꯟꯗꯅ ꯂꯩꯔꯣ ꯍꯥꯏꯔꯣ ꯑꯩꯕꯣ ꯀꯩꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯃꯥꯁꯤꯃ ꯍꯥꯏ ꯇꯥꯅꯤꯡꯗꯦꯅꯦ ꯁ꯭ꯋꯥꯏꯗ ꯄꯦꯠꯄ ꯉꯥꯡꯂꯛꯀꯅꯨ ꯆꯠꯂꯣ ꯏꯁꯤꯡ ꯈꯔ ꯁꯣꯛꯂꯁꯨ ꯆꯥꯛ ꯊꯣꯡꯅꯕ ꯏꯁꯤꯡ ꯂꯩꯍꯧꯗꯕꯅꯤ ꯀꯩꯅꯣ ꯏꯃꯥ ꯑꯩ ꯉꯝꯂꯣꯏ ꯏꯃꯥ ꯑꯣꯏꯅ ꯁꯣꯛꯂꯁꯨ ꯅꯆꯥꯁꯦ ꯋꯥꯕꯅ ꯂꯣꯏꯔꯦ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯑꯃꯨꯕꯅ ꯍꯥꯏ ꯀꯩꯗꯧꯅꯔꯒꯦꯅꯦ ꯅꯈꯣꯟ ꯀꯟꯅꯔꯤꯗꯨꯕꯣ ꯑꯣ ꯍꯟꯗꯤ ꯍꯟꯖꯤꯜꯂꯛꯂꯦꯗꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯇꯥꯕꯁꯦ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯗꯤ ꯀꯗꯥꯏ ꯆꯠꯇꯣꯔꯤꯒꯦ ꯑꯩꯕꯨ ꯃꯃා ꯅꯪꯅ ꯏꯁꯧꯗ ꯂꯥꯡꯗꯅ ꯁꯨꯝ ꯂꯩꯔꯤꯁꯤꯕꯣ ꯀꯅꯥꯅ ꯂꯥꯡꯍꯟꯕꯅꯣ ꯁꯤꯕꯣ ꯀꯅꯥꯅ ꯂꯥꯡꯍꯟꯕꯅꯣ ꯍꯥꯏꯋꯥꯅꯤ ꯃꯄꯥ ꯐꯪꯉꯦ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯊꯣꯛꯈꯤꯕꯗꯒꯤ ꯍꯧꯖꯤꯛꯇ ꯅꯠꯇ꯭ꯔꯣ ꯍꯜꯂꯛꯂꯤꯕꯁꯦ ꯅꯆꯥ ꯐꯪꯉꯤ ꯑꯩꯒꯤ ꯃꯇꯦꯡ ꯀꯔꯤꯝ ꯄꯥꯡꯅꯤ ꯈꯪꯗꯦ ꯃꯛꯀꯤ ꯁꯦꯝꯂꯒ ꯁꯨꯝ ꯂꯩ ꯌꯥꯗꯦ ꯏꯆꯥ ꯂꯥꯏꯖꯗꯤ ꯂꯥꯏꯖ ꯏꯁꯤꯡꯒꯨꯝ ꯇꯔꯨ ꯂꯩꯍꯟꯒꯗꯧꯕꯅꯤ ꯊꯕꯛ ꯁꯨꯔꯗꯤ ꯑꯃꯣꯠꯄ ꯇꯩꯒꯅꯤ ꯑꯗꯨꯅꯅꯦ ꯊꯕꯛ ꯁꯨꯍꯟꯕ ꯌꯥꯗꯦꯀꯣ ꯍꯔꯦ ꯅꯆꯥꯁꯤꯕꯨ ꯌꯨꯝꯁꯤꯗ ꯁꯨꯝ ꯂꯩꯒꯗ꯭ꯔꯣ ꯍꯌꯦꯡ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯑꯩ ꯊꯕꯛ ꯑꯃꯠꯇ ꯍꯩꯖꯗꯦ ꯍꯥꯏꯗꯨꯅ ꯂꯩꯕ ꯌꯥꯗꯣꯔꯤꯕ꯭ꯔꯣ ꯏꯆꯥ ꯂꯥꯏꯖꯒꯤꯗꯤ ꯁꯦꯟ ꯄꯥꯏꯕ ꯃꯈꯨꯠꯇ ꯍꯥꯝꯂꯒ ꯆꯥꯒꯗꯕ ꯃꯐꯝꯗ ꯂꯩꯍꯟꯒꯅꯤꯗ ꯇꯧꯔꯣ ꯅꯣꯏꯒꯤ ꯅꯄꯥꯅ ꯆꯥꯅ ꯊꯣꯛꯄ ꯑꯩ ꯀꯔꯤꯝ ꯍꯥꯏꯔꯔꯣꯏꯌꯦ ꯍꯌꯦꯡ ꯋꯥꯏ ꯑꯩꯗꯗꯤ ꯃꯤꯋꯥ ꯇꯥꯕ ꯌꯥꯎꯍꯜꯂꯛꯀꯅꯨꯀꯣ ꯇꯥꯍꯜꯂꯣꯏ ꯅꯨꯃꯤꯠ ꯑꯁꯤꯃꯁꯨ ꯍꯧꯈ꯭ꯔꯦ ꯂꯥꯏꯖ ꯅꯨꯡꯇꯤꯒꯤ ꯆꯤꯡꯈꯩꯒ ꯎꯅꯔꯝꯃꯤ ꯂꯦꯝꯕꯁꯨ ꯂꯥꯏꯖꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕ ꯑꯣꯏꯕꯅ ꯂꯥꯏꯖꯒꯤ ꯃꯇꯨꯡ ꯏꯟꯅꯕ ꯇꯣꯛꯂꯝꯗꯦ ꯅꯣꯡꯃꯗꯤ ꯂꯥꯏꯖꯅ ꯆꯤꯡꯈꯩ ꯎꯅꯔꯨꯔꯒ ꯊꯥꯗꯣꯏꯁꯅꯥꯒ ꯄꯨꯟꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯂꯦꯝꯕꯒ ꯊꯦꯡꯅꯔꯝꯃꯤ ꯂꯦꯝꯕ ꯎꯕꯗ ꯍꯩꯅꯤꯡꯗꯅ ꯍꯥꯏꯔꯛꯏ ꯑꯃꯨꯛ ꯂꯩꯔꯝꯃꯦ ꯇꯧꯔꯤꯁꯦ ꯂꯦꯝꯕ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯥꯏꯖ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯑꯩ ꯅꯪꯕꯨ ꯉꯥꯏꯔꯝꯂꯤꯕꯅꯤ ꯀꯩꯒꯤ ꯇꯥꯂꯦꯝꯕꯗꯤ ꯑꯩ ꯉꯥꯏꯔꯝꯂꯤꯕ ꯂꯥꯏꯖ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯔꯣꯟꯁꯦ ꯅꯪ ꯑꯃꯨꯛꯇꯗꯤ ꯇꯥꯕꯤꯌꯨꯕ ꯑꯩꯅ ꯅꯪꯕꯨ ꯇꯥꯟꯅꯔꯛꯂꯤꯕꯁꯦ ꯉꯁꯤ ꯉꯔꯥꯡꯇ ꯅꯠꯇꯦ ꯅꯪꯁꯨ ꯈꯪꯂꯤꯅꯤꯗ ꯇꯥꯂꯦꯝꯕ ꯑꯩꯅꯁꯨ ꯅꯆꯟꯅꯤ ꯈꯟꯕꯤꯌꯨ ꯍꯥꯏꯔꯤꯕꯁꯦ ꯉꯁꯤ ꯉꯔꯥꯡꯇ ꯅꯠꯇꯦ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯨ ꯅꯠꯇ꯭ꯔꯦ ꯈꯔꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯗꯤ ꯐꯗꯧꯕ ꯂꯥꯏꯖ ꯑꯩ ꯅꯪꯕꯨ ꯏꯆꯜꯅꯤ ꯈꯟꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏ ꯑꯩꯗꯤ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯅꯃꯥꯏ ꯑꯗꯨ ꯏꯀꯥꯏ ꯈꯪꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯅꯪꯒꯨꯝꯕ ꯂꯥꯏꯔꯤ ꯆꯨꯗꯅꯕ ꯑꯃꯗ ꯑꯩꯅ ꯄꯥꯝꯕꯤꯗꯧꯕ ꯃꯥꯟꯕ꯭ꯔꯣ ꯅꯐꯤ ꯐꯥꯎꯕ ꯑꯅꯤ ꯁꯨꯅ ꯁꯦꯠꯅꯤꯡꯉꯥই ꯂꯩꯔꯝꯂꯣꯏ ꯅꯕꯦꯝꯃ ꯑꯩꯒꯤꯗꯤꯅꯦ ꯁꯦꯟ ꯄꯥꯏꯈ꯭ꯔꯕ ꯅꯕꯨꯡꯉꯣ ꯑꯃ ꯂꯩꯖꯔꯦ ꯈꯪꯂꯦꯗꯅ ꯊꯥꯗꯣꯏꯅ ꯏꯇꯥ ꯀꯩꯅꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯨꯕꯣ ꯃꯤ ꯏꯀꯥꯏꯔꯝꯂꯅꯤꯌꯦ ꯏꯀꯥꯏ ꯈꯪꯕ ꯃꯤꯗꯥ ꯅꯠꯇꯦꯗ
ꯅꯪꯁꯨꯅꯦ ꯏꯀꯥꯏ ꯈꯪꯗꯕꯁꯤꯒꯤ ꯃꯤꯆꯪꯒ ꯌꯥꯝ ꯆꯪꯂꯤꯌꯦ ꯅꯠꯇꯦ ꯅꯪꯒꯤ ꯁꯤꯃꯥ ꯄꯥꯝꯂꯤꯔꯣ ꯄꯥꯝꯂꯗꯤ ꯂꯧꯖꯍꯧꯔꯣ ꯑꯩꯅꯗꯤ ꯄꯥꯝꯗ꯭ꯔꯦ ꯄꯤꯊꯣꯛꯄꯤꯔꯝꯂꯒꯦ ꯂꯥꯏꯖꯥ ꯅꯪꯃꯛꯅ ꯑꯗꯨꯛ ꯇꯨꯀꯠꯆꯕ ꯋꯥꯗꯣ ꯍꯥꯏꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯃꯪꯗ ꯐꯥꯎ ꯃꯪꯂꯨꯗꯕꯅꯤ ꯅꯪꯁꯦ ꯑꯩꯒꯤ ꯊꯥꯏꯅꯒꯤ ꯏꯇꯥ ꯂꯥꯏꯖꯗꯨꯅꯤꯀꯣ ꯍꯣ ꯃꯪꯗ ꯐꯥꯎ ꯃꯪꯗ꯭ꯔꯕꯁꯨ ꯇꯥꯏꯕꯪꯗ ꯊꯣꯛꯂꯔꯕ ꯅꯠꯇ꯭ꯔꯣ ꯅꯨꯡꯗꯨꯕ ꯅꯨꯡꯁꯤ ꯅꯣꯏ ꯑꯅꯤꯒꯤ ꯅꯇꯧꯁꯦ ꯕꯣꯔꯗꯣꯝ ꯄꯤꯕꯤꯔꯝꯒꯦ ꯍꯣ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯀꯨꯏꯅ ꯁꯥꯡꯅ ꯅꯨꯡꯁꯤꯅꯕ ꯑꯣꯏꯌꯣ ꯍꯥꯏꯔꯝꯂꯒ ꯂꯥꯏꯖ ꯍꯟꯅ ꯌꯦꯡꯂꯝꯗ ꯆꯠꯈ꯭ꯔꯦ ꯊꯥꯗꯣꯏ ꯁꯅꯥ ꯂꯦꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯥꯂꯦꯝꯕ ꯅꯪ ꯁꯥꯎꯅꯨꯀꯣ ꯏꯇꯥꯁꯦ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯕꯅꯤ ꯃꯥꯒꯤ ꯍꯧꯅꯕꯤꯅꯤ ꯊꯥꯗꯣꯏ ꯁꯅꯥ ꯑꯩꯒꯤ ꯃꯔꯝꯗꯒꯤ ꯅꯪꯕꯨꯁꯨ ꯂꯥꯏꯖꯅ ꯂꯥꯟꯅ ꯈꯟꯈ꯭ꯔꯦ ꯅꯪ ꯑꯩꯕꯨꯗꯤ ꯋꯥꯔꯧꯅꯨꯀꯣ ꯇꯥꯂꯦꯝꯕ ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯇꯥꯂꯦꯝꯕꯁꯨ ꯌꯨꯝꯗ ꯅꯤꯡꯊꯤꯅ ꯍꯟꯕꯤꯔꯣ ꯍꯥꯏꯔꯝꯂꯒ ꯊꯥꯗꯣꯏ ꯆꯠꯈ꯭ꯔꯦ ꯂꯦꯝꯕ ꯆꯠꯈ꯭ꯔꯤꯕ ꯊꯥꯗꯣꯏ ꯁꯅꯥꯕꯨ ꯌꯦꯡꯗꯨꯅ ꯂꯥꯏꯖꯕꯨ ꯃꯄꯨꯛꯅꯤꯡꯗ ꯁꯤꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯗꯨꯛ ꯅꯨꯡꯁꯤꯅ ꯂꯩꯔꯝꯕ ꯃꯇꯥ ꯑꯅꯤꯗꯨ ꯈꯩꯕꯝ ꯇꯥꯈ꯭ꯔꯦ ꯊꯥꯗꯣꯏ ꯁꯅꯥꯗꯤ ꯂꯥꯏꯖꯅ ꯉꯥꯏꯍꯥꯛ ꯁꯥꯎꯕꯒꯤ ꯉꯥꯡꯂꯤꯕꯅꯤ ꯈꯟꯗꯨꯅ ꯀꯔꯤꯁꯨ ꯈꯜꯂꯝꯗꯦ ꯑꯗꯨꯃꯛꯅ ꯅꯣꯡꯃ ꯊꯥꯗꯣꯏ ꯁꯅꯥꯅ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄꯗ ꯂꯥꯏꯖꯒ ꯃꯇꯥ ꯆꯅꯨꯒ ꯂꯩꯔꯝꯕꯗꯨꯗ ꯍꯔꯥꯎ ꯀꯧꯔꯝꯃꯤ ꯏꯇꯥ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤꯔꯣ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯍꯟꯗꯛ ꯃꯔꯛꯁꯦ ꯑꯩꯈꯣꯏꯗꯒ ꯂꯥꯛꯈꯤꯗ꯭ꯔꯦ ꯂꯥꯏꯖ ꯊꯥꯗꯣꯏꯗ ꯌꯦꯡꯂꯝꯗ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯇꯥ ꯆꯅꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯇꯥ ꯆꯠꯂꯁꯤ ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯅꯤꯡꯗꯦ ꯑꯩ ꯃꯤꯠꯁꯦ ꯌꯥꯝ ꯅꯥꯏ ꯍꯥꯏꯔꯝꯂꯒ ꯂꯥꯏꯖ ꯃꯇꯥ ꯆꯅꯨꯒ ꯆꯠꯈ꯭ꯔꯦ ꯂꯥꯏꯖ ꯀꯔꯤꯁꯨ ꯂꯩꯇꯕ ꯊꯧꯗꯣꯛꯇꯨꯒꯤ ꯊꯥꯗꯣꯏ ꯁꯅꯥꯅ ꯃꯥꯒꯤ ꯃꯤꯆꯪ ꯆꯪꯂꯛꯇꯦ ꯍꯥꯏꯅ ꯁꯥꯎꯈꯤꯕꯗꯒꯤ ꯊꯥꯗꯣꯏ ꯁꯅꯥꯕꯨ ꯃꯕꯨꯛꯇ ꯌꯦꯛꯇꯨꯅ ꯂꯩꯈ꯭ꯔꯦ ꯊꯥꯗꯣꯏ ꯁꯅꯥ ꯂꯥꯏꯖꯕꯨ ꯋꯥꯔꯧꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯆꯅꯨꯅ ꯂꯥꯏꯖ ꯀꯩꯗꯧꯔꯒꯦ ꯅꯣꯏ ꯑꯅꯤꯕꯣ ꯍꯥꯟꯅꯗꯤ ꯅꯣꯏ ꯑꯅꯤꯁꯦ ꯈꯥꯏꯗꯣꯛꯅꯕ ꯌꯥꯗ꯭ꯔꯤꯈꯩ ꯌꯥꯝ ꯅꯨꯡꯁꯤꯅꯗꯥꯏꯅꯦ ꯂꯩꯀꯥꯏꯅꯁꯨ ꯅꯣꯏ ꯑꯅꯤꯁꯦ ꯁꯟ ꯄꯣꯄꯥ ꯑꯅꯤꯁꯤ ꯃꯉꯥꯏꯔꯦ ꯍꯥꯏꯅ ꯍꯥꯏꯅꯔꯝꯂꯤꯕꯅꯤ ꯍꯧꯖꯤꯛꯅ ꯎꯅꯕ ꯌꯥꯗ꯭ꯔꯤꯁꯤꯅ ꯀꯩꯒꯤꯅꯣꯕ ꯃꯍꯥ ꯏꯀꯥꯏ ꯈꯪꯗꯕꯤꯅꯤ ꯏꯕꯦꯝꯃ ꯅꯨꯄꯥ ꯅꯍꯥ ꯑꯃꯠꯇꯅ ꯀꯣꯏꯒꯦ ꯍꯥꯏꯕꯤꯗ꯭ꯔꯕꯅꯤ나 ꯑꯎꯕ ꯅꯨꯄꯥ ꯐꯥꯒꯦꯅꯉꯥꯏ ꯂꯩꯔꯕꯅꯤ ꯏꯇꯥ ꯀꯩꯗꯧꯅꯈ꯭ꯔꯒꯦ ꯅꯈꯣꯏ ꯑꯅꯤꯕꯣ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯔꯛꯑꯣ ꯀꯩꯗꯧꯒꯦ ꯑꯩ ꯒ꯭ꯌꯥꯟ ꯑꯃ ꯏꯇꯥ ꯇꯥꯗ꯭ꯔꯦꯕ ꯑꯣ ꯑꯗꯨꯔꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯇꯥ ꯂꯦꯝꯕ ꯂꯦꯝꯗꯤ ꯂꯦꯝꯗꯕꯗꯣ ꯈꯪꯉꯤꯗꯅ ꯑꯗꯨꯅ ꯑꯩꯗ ꯅꯨꯡꯁꯤ ꯍꯥꯏꯕ ꯀꯨꯏꯔꯦ ꯑꯩꯅ ꯌꯥꯕꯤꯗꯕ ꯑꯩꯗꯤ ꯇꯥ ꯆꯤꯡꯈꯩꯒ ꯄꯠꯇꯠꯅ ꯅꯨꯡꯁꯤꯅꯔꯤꯗꯅ ꯑꯗꯨꯗ ꯃꯥ ꯀꯜꯂꯛꯇꯅꯅꯦ ꯑꯩꯁꯦ ꯂꯥꯏꯔ ꯆꯨꯗꯠꯅꯕ ꯇꯥ ꯂꯦꯝꯕꯒ ꯀꯣꯏꯅꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯇꯧꯕ꯭ꯔꯅꯦ ꯑꯁ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯃꯁꯛꯇꯨꯒ ꯏꯐ ꯐꯖꯔꯤꯈꯩ ꯌꯥꯝꯅ ꯂꯦꯝꯊꯣꯛꯅ ꯂꯩꯕ ꯌꯥꯏ ꯍꯥꯏꯕꯅꯤꯗ ꯌꯥꯝ ꯉꯝꯗ꯭ꯔꯣꯃꯦ ꯑꯗꯨꯕꯣ ꯑꯩꯅꯗꯤ ꯃꯥꯕꯨ ꯑꯩꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯏꯇꯥꯅꯤ ꯈꯜꯂꯒ ꯃꯥ ꯇꯧꯔꯛꯂꯤꯕꯗꯨꯒ ꯑꯩ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯁꯤꯅꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖ ꯀꯞꯁꯤꯟꯅꯩ ꯌꯥꯔꯦꯁꯦ ꯑꯗꯨꯒꯤꯕꯨ ꯀꯞꯄ ꯍꯧꯅꯕ꯭ꯔꯣ ꯃꯥꯅ ꯑꯗꯨꯝ ꯇꯧꯔꯝꯂꯁꯨ ꯇꯥ ꯆꯤꯡꯈꯩꯅ ꯅꯪꯒꯤꯗꯃꯛ ꯂꯦꯞꯂꯤꯁꯤꯗꯤ ꯀꯥꯟꯅꯗꯦ ꯏꯕꯦꯝꯃ ꯇꯥ ꯆꯤꯡꯈꯩ ꯀꯧꯔꯒ ꯃꯇꯨꯡꯗꯨꯝ ꯏꯟꯅꯈ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯁꯦꯟ ꯄꯥꯏꯕ ꯃꯁꯛꯁꯨ ꯐꯖꯕ ꯃꯔꯝꯁꯨ ꯃꯣꯛꯄ ꯅꯨꯄꯥꯁꯦ ꯀꯌꯥ ꯐꯪꯗ꯭ꯔꯕꯅꯤ ꯃꯤꯅ ꯑꯃꯨꯛ ꯃꯨꯟꯖꯈꯤꯅꯤ ꯏꯇꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯑꯩ ꯄꯥꯈꯠꯂꯦꯕ ꯑꯁꯨꯝꯅ ꯂꯥꯏꯖꯒ ꯆꯅꯨꯒ ꯆꯠꯈ꯭ꯔꯦ ꯊꯥꯗꯣꯏ ꯁꯅꯥꯁꯨ ꯃꯊꯃꯣꯏ ꯅꯨꯡꯉꯥꯏꯇ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯊꯥꯗꯣꯏ ꯁꯅꯥꯅ ꯃꯃꯥꯏ ꯏꯃꯛꯃꯛꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯊꯥꯔꯤꯛꯅ ꯏꯃꯥꯒꯤ ꯊꯥꯗꯣꯏ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯨꯅꯤ ꯍꯥꯏꯅ ꯍꯔꯥꯎ ꯆꯠꯈ꯭ꯔꯒ ꯅꯃꯥꯏ ꯏꯃꯛꯃꯛ ꯁꯤꯟꯗꯨꯅ ꯂꯥꯛꯂꯤꯁꯤꯕꯨ ꯅꯠꯇꯦ ꯀꯅꯥꯅ ꯀꯩ ꯍꯥꯏꯔꯛꯂꯒꯦ ꯏꯆꯥꯗ ꯃꯃꯥꯗ ꯑꯁꯦꯡꯕ ꯍꯥꯏꯔꯕꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ ꯈꯜꯂꯗꯨꯅ ꯊꯥꯗꯣꯏ ꯋꯥ ꯂꯣꯠꯇꯨꯅ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯥ ꯏꯁꯥꯁꯦ ꯈꯪꯍꯧꯗꯅ ꯅꯨꯡꯉꯥꯏꯔꯛꯇꯕ ꯑꯗꯨꯒꯤꯅꯤ ꯀꯔꯝ ꯇꯧꯔꯤꯕꯅꯣ ꯀꯥꯏꯗꯅꯣ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯏꯃꯥꯗ ꯍꯥꯏꯌꯨ ꯏꯃꯥ ꯀꯣꯛꯁꯦ ꯂꯝꯕꯤꯗ ꯆꯠꯂꯤꯉꯩ ꯉꯥꯎꯔꯛꯄ ꯑꯗꯨꯒꯤꯅꯤ ꯅꯁꯥꯗꯣ ꯐꯖꯅ ꯄꯣꯊꯥꯗꯕꯒꯤ ꯑꯣꯏꯔꯝꯅꯤꯕ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯅꯤ ꯍꯥꯏꯗꯨꯅ ꯄꯣꯊꯥꯗꯕꯣꯏ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯃꯨꯛ ꯇꯧ ꯐꯤ ꯑꯃꯨꯛ ꯁꯥ ꯑꯁꯨꯝ ꯊꯕꯛꯇꯨ ꯇꯧꯔ ꯂꯩꯔꯕꯅꯤꯅ ꯋꯥꯔꯛꯄꯩ ꯑꯣꯏꯔꯝꯅꯤꯕ ꯑꯗꯨꯒꯤ ꯑꯣꯏꯔꯝꯂꯣꯏꯗ ꯏꯃꯥ ꯑꯋꯥꯕ ꯊꯕꯛ ꯇꯧꯕꯁꯨ ꯅꯠꯇꯅ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕꯗꯤ ꯊꯕꯛ ꯁꯨꯡꯁꯨ ꯁꯨꯗꯕ ꯃꯤꯗꯁꯨ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯔꯤꯗꯨꯗꯤ ꯐꯔꯦꯁꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ ꯑꯗꯣ ꯉꯥꯏꯈꯣꯅꯦ ꯏꯕꯦꯝꯃ ꯅꯇꯥ ꯂꯥꯏꯖꯗꯨ ꯀꯨꯏꯔꯦꯅꯦ ꯃꯁꯛꯀ ꯎꯗꯕ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯏꯃꯥ ꯀꯩꯁꯨ ꯇꯧꯔꯝꯂꯣꯏꯗ ꯊꯕꯛ ꯆꯤꯟꯕꯩ ꯑꯣꯏꯔꯝꯅꯤꯌꯦ ꯀꯌꯥꯝ ꯆꯤꯟꯕ ꯊꯕꯛꯅꯣꯅꯦ ꯑꯁꯨꯛ ꯅꯛꯄꯁꯤꯕꯨ ꯉꯥꯏꯍꯥꯛꯇ ꯂꯩꯊꯣꯛꯄ ꯁꯪꯗ꯭ꯔꯤꯁꯤꯕꯣ ꯏꯃꯥ ꯃꯥ ꯊꯕꯛ ꯀꯣꯝꯂꯒ ꯂꯥꯛꯆꯅꯤꯗ ꯍꯟꯗꯛꯇꯤ ꯊꯕꯛ ꯈꯔ ꯆꯤꯜꯂꯦ ꯍꯥꯏꯔꯝꯕꯅꯤ ꯀꯔꯤ ꯊꯕꯛꯅꯣꯅꯦ
ꯑꯗꯨꯗꯤ ꯈꯪꯗꯤꯌꯦ ꯏꯃꯥ ꯑꯩꯗꯁꯨ ꯍꯥꯏꯔꯝꯗꯦ ꯌꯥꯔꯦ ꯌꯥꯔꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯔꯨꯔꯣ ꯏꯃꯨꯡꯒꯤ ꯊꯕꯛꯇꯣ ꯏꯃꯥ ꯇꯧꯕꯤꯔꯒꯦ ꯉꯁꯤꯗꯤ ꯊꯥꯔꯤ ꯃꯆꯥꯒ ꯂꯥꯏꯖꯒꯒꯤ ꯃꯔꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯉꯤ ꯑꯗꯨꯅꯅꯤ ꯀꯔꯤꯁꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯃꯆꯥꯒꯤ ꯃꯕꯨꯛ ꯈꯪꯅꯕ ꯍꯪꯕꯅꯤ ꯃꯆꯥꯅ ꯏꯃꯨꯡ ꯆꯪꯈꯤꯕ ꯌꯦꯡꯗꯨꯅ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ ꯑꯣꯟꯊꯣꯛꯄꯅꯤꯗ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯁꯤꯡꯁꯦ ꯁꯣꯝꯗꯅ ꯂꯥꯏꯖꯅ ꯆꯤꯡꯈꯩꯗ ꯇꯛꯄꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯆꯦꯜꯂꯝꯃꯤ ꯆꯤꯡꯈꯩꯒꯤ ꯃꯌꯨꯝ ꯌꯧꯗꯨꯅ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯆꯤꯡꯈꯩꯅ ꯃꯃꯥꯕꯨ ꯀꯧꯔꯤ ꯏꯃꯥ ꯏꯃꯥ ꯇꯥꯕ꯭ꯔꯣ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯑꯣ ꯆꯤꯡꯈꯩꯒꯤ ꯃꯃꯥ ꯄꯤꯁꯛ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏ ꯍꯜꯂꯛꯂꯕꯗꯤ ꯏꯃꯨꯡꯗ ꯆꯪꯂꯛꯄ ꯌꯥꯗ꯭ꯔꯣ ꯃꯄꯥꯟꯗꯨꯗ ꯀꯩꯗꯧꯔꯤꯕꯒꯦ ꯅꯪꯕꯣ ꯌꯥꯗ ꯇꯧꯔꯤꯅꯦ ꯀꯅꯥꯅꯣꯃ ꯌꯥꯎꯔꯛꯂꯤꯌꯦ ꯀꯅꯥꯅꯣ ꯃꯥꯗꯤ ꯅꯨꯃꯤꯗꯥꯡꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯅꯨꯄꯤ ꯃꯆꯥ ꯃꯥꯅ ꯏꯃꯥ ꯅꯃꯧꯅꯦ ꯂꯩꯖꯥ ꯏꯃꯥꯗ ꯈꯨꯔꯨꯝꯃꯨ ꯏꯃꯥ ꯅꯆꯥꯕꯨ ꯂꯧꯁꯤꯟꯕꯤꯌꯣ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯒꯦ ꯇꯧꯏ ꯄꯤꯁꯛ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯀꯅꯥꯒꯤ ꯏꯃꯧ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯤꯅ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯕ ꯌꯥꯔꯣꯏ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯣ ꯃꯥꯁꯦ ꯅꯆꯥꯅ ꯄꯥꯝꯗꯦ ꯍꯥꯏꯗꯅ ꯄꯨꯔꯛꯂꯤꯕꯅꯤ ꯅꯪꯅ ꯄꯥꯝꯂꯁꯨ ꯑꯩꯅ ꯄꯥꯝꯗꯦꯅꯦ ꯏꯆꯥꯒꯤ ꯏꯃꯧꯗꯤꯅꯦ ꯏꯃꯥꯒꯤ ꯏꯃꯥꯟꯅꯕꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅꯕ ꯂꯣꯏꯔꯕꯅꯤ ꯅꯪ ꯏꯃꯥꯕꯨ ꯃꯤꯃꯥꯡꯗ ꯆꯣꯞꯅꯕ ꯁꯤꯟꯒꯅꯨ ꯅꯨꯄꯤꯁꯦ ꯊꯤꯟꯗꯣꯛꯂꯨꯁꯣ ꯊꯦꯡꯗ꯭ꯔꯤꯉꯩ ꯏꯃꯥ ꯃꯁꯛꯁꯨ ꯈꯪꯗꯕ ꯃꯤꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯗꯣꯏꯅꯣ ꯅꯨꯄꯤꯁꯦ ꯊꯦꯡꯖꯤꯟꯗ꯭ꯔꯤꯉꯩ ꯃꯌꯨꯝꯗ ꯌꯥꯝꯅ ꯊꯨꯅ ꯊꯤꯜꯂꯨꯁꯨ ꯍꯥꯏꯕꯅꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯕꯣ ꯑꯩ ꯉꯝꯂꯣꯏ ꯏꯃꯥ ꯃꯥꯁꯦ ꯑꯩꯅ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯕꯅꯤ ꯅꯪ ꯌꯥꯔꯔꯣꯏ ꯌꯥꯔꯔꯣꯏ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯅ ꯅꯨꯄꯤꯁꯦ ꯂꯧꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯔꯒꯅ ꯅꯣꯏ ꯑꯅꯤ ꯀꯥꯏꯗꯨꯅ ꯂꯩꯔꯨꯔꯣ ꯑꯩꯒꯤ ꯌꯨꯝꯁꯤꯗꯗꯤ ꯄꯨꯁꯤꯜꯂꯛꯄ ꯌꯥꯔꯔꯣꯏ ꯑꯩ ꯌꯨꯝꯁꯤꯗ ꯂꯩꯇ꯭ꯔꯗꯤ ꯀꯥꯏ ꯂꯩꯔꯨꯁꯨ ꯍꯥꯏꯅꯣ ꯏꯃꯥ ꯅꯪꯅ ꯌꯨꯝꯁꯤꯗ ꯂꯩꯅꯤꯡꯂꯒꯅ ꯅꯨꯄꯤꯁꯦ ꯃꯤ ꯈꯪꯅꯗ꯭ꯔꯤꯉꯩ ꯃꯌꯨꯝꯗ ꯊꯤꯜꯂꯨꯁꯣ ꯑꯁ ꯏꯃꯥ ꯑꯩꯅꯦ ꯋꯥ ꯑꯅꯤꯔꯛ ꯍꯟꯅ ꯉꯥꯡꯍꯟꯒꯅꯨ ꯅꯨꯄꯥ ꯃꯆꯥ ꯏꯃꯥꯒꯤ ꯃꯤꯍꯨꯟ ꯅꯪꯅ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯆꯤꯡꯈꯩ ꯄꯤꯁꯛꯀꯤ ꯃꯤꯍꯨꯟ ꯈꯪꯕꯅ ꯂꯥꯏꯖꯒꯤ ꯃꯅꯥꯛ ꯇꯝꯅ ꯇꯞꯅ ꯆꯪꯂꯛꯂꯝꯃꯤ ꯂꯥꯏꯖꯗꯤ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯆꯤꯡꯈꯩꯗ ꯌꯦꯡꯗꯨꯅ ꯂꯩ ꯂꯥꯏꯖꯥ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯍꯧꯖꯤꯛ ꯌꯥꯝ ꯊꯦꯡꯕꯁꯨ ꯅꯠꯇ꯭ꯔꯤ ꯌꯨꯝꯗ ꯊꯤꯟꯕꯤꯔꯒꯦ ꯂꯥꯏꯖ ꯆꯤꯡꯈꯩꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁꯨꯛ ꯆꯥꯎꯈꯠꯂꯕ ꯃꯤ ꯑꯃꯒꯤ ꯏꯖꯠꯄꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕ ꯏꯃꯨꯡ ꯑꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯗ꯭ꯔꯤꯉꯩ ꯏꯃꯨꯡ ꯑꯁꯤꯒꯤ ꯂꯝꯆꯠ ꯈꯪꯍꯧꯕꯁꯦ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯐꯔꯕꯅꯤ ꯅꯪꯅ ꯊꯤꯟꯗ꯭ꯔꯕꯁꯨ ꯑꯩ ꯏꯁꯥꯅ ꯈꯪꯅ ꯆꯠꯀꯅꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯖ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ ꯄꯤꯁꯛ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯆꯥꯒꯤ ꯃꯃꯥꯏꯗ ꯅꯥꯟꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯌꯥꯗ ꯉꯝꯂꯤꯕ ꯅꯨꯄꯤꯅ ꯌꯦꯡꯉꯨꯅꯤꯁꯦ ꯏꯕꯨꯡꯉꯣ ꯃꯁꯤ ꯏꯃꯧ ꯑꯣꯏꯍꯧꯗꯕ ꯐꯩꯀꯣ ꯑꯩꯅ ꯐꯥꯎ ꯈꯨꯠꯅ ꯁꯦꯠ ꯂꯥꯎꯅ ꯊꯥꯗ꯭ꯔꯤꯕ ꯏꯆꯥꯁꯤꯗ ꯃꯥꯅꯁꯨ ꯐꯨꯕ ꯁꯥꯏꯅꯦ ꯃꯍꯥ ꯇꯧ ꯉꯝꯃꯤꯅꯤꯀꯣ ꯃꯁꯦ ꯂꯥꯏꯖ ꯀꯞꯅ ꯀꯞꯅ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯔꯛꯂꯤ ꯏꯃꯨꯡ ꯐꯥꯎ ꯆꯪꯗꯅ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯀꯞꯂꯛꯂꯝꯃꯤ ꯃꯆꯥꯒꯤ ꯃꯈꯣꯟ ꯇꯥꯕꯗ ꯏꯃꯨꯡꯗ ꯃꯆꯥ ꯍꯜꯂꯛꯇꯕꯒꯤ ꯋꯥꯅ ꯂꯩꯔꯤꯕ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨ ꯆꯦꯟꯊꯣꯛꯂꯛꯇꯨꯅ ꯑꯌꯤꯡꯕꯤꯅ ꯕꯦꯃꯥ ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯣ ꯑꯁꯨꯛ ꯊꯦꯡꯂꯕꯁꯤꯐꯥꯎ ꯀꯥꯏ ꯆꯠꯂꯨꯒꯦ ꯅꯪꯕꯣ ꯕꯦꯃꯥ ꯀꯔꯤꯒꯤꯅꯣ ꯏꯆꯥꯅ ꯀꯞꯂꯤꯕꯣ ꯀꯅꯥꯅ ꯏꯆꯥꯗ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯌꯥꯎꯔꯦ ꯏꯄꯥꯗ ꯍꯥꯏꯌꯨ ꯏꯄꯥ ꯍꯧꯖꯤꯛꯃꯛ ꯆꯠꯇꯨꯅ ꯊꯤꯛ ꯇꯧꯒꯦ ꯂꯥꯏꯖ ꯃꯃꯥ ꯃꯄꯥꯗ ꯊꯣꯛꯈꯤꯕ ꯄꯨꯝꯕ ꯇꯝꯗꯨꯅ ꯀꯞꯂꯝꯃꯤ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯑꯃꯨꯕ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯑꯩꯒꯤ ꯏꯆꯥꯕꯨ ꯃꯣꯏꯅ ꯂꯨꯛꯃꯥꯏꯗ ꯍꯥꯞꯇꯨꯅ ꯌꯣꯟꯕ ꯂꯥꯏ ꯐꯤꯗꯤꯕꯤꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯣ ꯄꯥꯝꯂꯦ ꯂꯧꯁꯤꯟꯕ ꯄꯥꯝꯗ꯭ꯔꯦ ꯍꯨꯟꯗꯣꯛꯄ ꯌꯥꯕ꯭ꯔꯣ ꯃꯐꯝꯗꯨ ꯀꯥꯏꯗꯅꯣ ꯏꯄꯥꯗ ꯇꯧ ꯑꯩ ꯆꯠꯂꯨꯒꯦ ꯕꯥꯕꯥ ꯌꯥꯔꯦ ꯆꯠꯄꯤꯔꯨꯔꯅꯨ ꯑꯩ ꯃꯣꯏꯒ ꯑꯣꯟꯁꯤꯟꯅꯕ ꯄꯥꯝꯗ꯭ꯔꯦ ꯃꯄꯥ ꯋꯥꯐꯝꯁꯤ ꯁꯔꯥꯁꯟꯗꯨꯅ ꯐꯖꯕ ꯅꯠꯇꯦ ꯃꯤꯌꯥꯝꯅ ꯈꯪꯅꯔꯛꯂꯕꯗꯤ ꯏꯆꯥꯒꯤ ꯃꯤꯡꯆꯠ ꯁꯣꯛꯀꯅꯤ ꯃꯤꯌꯥꯝꯅ ꯐꯖꯅ ꯍꯥꯏꯅꯔꯣꯏꯅꯦ ꯃꯄꯥ ꯂꯥꯛꯆꯩꯗ ꯑꯩꯈꯣꯏꯕꯨ ꯂꯥꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯤ ꯎꯁꯤꯠꯇꯕ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯂꯥꯏꯖ ꯒ꯭ꯌꯥꯟ ꯇꯥꯗ ꯇꯥꯔꯕꯒꯨꯝ ꯃꯇꯝ ꯈꯔꯗꯤ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯀꯨꯏꯗꯦ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯄ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯑꯌꯤꯡꯕꯤ ꯊꯕꯛ ꯑꯃ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯤ ꯑꯌꯤꯡꯕꯤꯅ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯃꯇꯝꯁꯦ ꯊꯦꯡꯂꯦ ꯏꯃꯥ ꯅꯪꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯆꯠꯂꯣ ꯀꯩꯗꯧꯕꯒꯦ ꯆꯥꯛꯁꯨ ꯊꯣꯡꯂꯝꯗ꯭ꯔꯤꯕꯅꯤ ꯑꯩ ꯍꯜꯂꯛꯄ ꯊꯦꯡꯂꯛꯀꯅꯤ ꯌꯨꯝꯗ ꯂꯩꯔꯝꯃꯨ ꯀꯣꯏꯆꯠ ꯆꯠꯂꯝꯒꯅꯨꯀꯣ ꯍꯣꯏ ꯕꯥ ꯑꯩ ꯊꯣꯛꯂꯦꯀꯣ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯔꯝꯃꯨ ꯀꯥꯟꯅꯗꯦ ꯑꯩ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯊꯥꯗꯣꯏꯁꯅꯥ ꯍꯣꯏꯗ ꯆꯠꯂꯨꯁꯤꯔꯥ ꯇꯜꯂꯦ ꯏꯀꯥꯏꯖꯩꯗ ꯑꯩꯅꯁꯨ ꯊꯤꯅ ꯆꯩꯊꯣꯛꯂꯨꯕ ꯑꯗꯨꯏ ꯁꯔꯨꯛ ꯆꯅꯨ ꯍꯣꯏꯗ ꯀꯣꯏꯔꯨꯒꯦ ꯅꯥꯀꯜ ꯑꯃꯗꯅ
ꯂꯦꯝꯕꯒꯤ ꯃꯃꯥ ꯇꯣꯝꯕꯤꯅ ꯃꯆꯥꯕꯨ ꯂꯨꯍꯣꯡꯅꯕ ꯍꯥꯏꯔꯤ꯫ ꯏꯃꯥꯒꯤ ꯂꯦꯝꯕ, ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯣ ꯀꯩꯗꯧꯒꯦ? ꯏꯃꯥꯁꯤ ꯑꯍꯜ ꯑꯣꯏꯔꯤ, ꯏꯁꯨ ꯏꯃꯧ ꯄꯥꯝꯂꯤꯅꯦ꯫ ꯏꯃꯥ ꯑꯍꯜ ꯑꯣꯏꯗ꯭ꯔꯤꯀꯣ, ꯌꯥꯝ ꯅꯍꯥ ꯑꯣꯏꯔꯤ꯫ ꯅꯆꯥꯒꯤ ꯅꯨꯄꯤ ꯑꯣꯏꯗꯧꯔꯤꯕꯗꯣ ꯍꯧꯖꯤꯛ ꯄꯣꯛꯇ꯭ꯔꯤ ꯍꯥꯏ, ꯑꯗꯨꯅ ꯃꯇꯝ ꯈꯔ ꯉꯥꯏꯒꯦ ꯇꯥꯔꯤ꯫ ꯈꯨꯜ ꯑꯁꯤꯗ ꯂꯩꯁꯥꯕꯤ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯔꯤꯁꯤꯕꯨ ꯑꯃꯠꯇ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯅꯠꯇ꯭ꯔꯒ ꯏꯆꯥꯅ ꯍꯥꯏꯕ ꯉꯝꯗꯕꯩ ꯋꯥꯔꯣ? ꯅꯈꯨꯠꯇ ꯊꯤꯜꯂꯨ, ꯏꯃꯥ ꯍꯥꯏꯕ ꯆꯠꯂꯨꯒꯦ꯫ ꯏꯆꯥꯗꯕꯨ ꯃꯣꯏꯅ ꯌꯥꯗꯕ ꯌꯥꯕ꯭ꯔꯣ? ꯅꯁꯛ ꯅꯇꯧꯅꯒ ꯐꯖꯕꯅꯤ, ꯆꯨꯡ ꯐꯤꯔꯥꯟꯁꯨ ꯆꯥꯔꯤ꯫ ꯈꯨꯜ ꯑꯁꯤꯗ ꯏꯆꯥꯗꯒꯤ ꯍꯦꯟꯕ ꯑꯃꯠꯇ ꯊꯦꯡꯅꯗꯦꯕꯨ ꯏꯃꯥꯗꯤ꯫ ꯆꯤꯟꯊꯤ ꯍꯥꯏꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯁꯅꯥ ꯀꯣꯅꯨꯡꯗ ꯄꯤꯛꯀꯦꯔꯥ ꯆꯥꯎꯒꯦꯔꯥ ꯊꯕꯛ ꯑꯃꯁꯨ ꯇꯧꯔꯦ꯫ ꯏꯃꯥ, ꯂꯩꯔꯤꯕ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯣ ꯃꯄꯨ ꯄꯥꯟꯗꯕ ꯑꯃꯠꯇ ꯂꯩꯔꯝꯂꯔꯣꯏ, ꯀꯥꯟꯅꯔꯣꯏ꯫ ꯑꯗꯨꯏ ꯁꯔꯨꯛ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯒꯦ꯫ ꯑꯣ, ꯅꯪꯅ ꯊꯤꯕ ꯍꯩꯇ꯭ꯔꯒ ꯏꯃꯥꯅ ꯊꯤꯔꯒꯦꯀꯣ ꯏꯃꯧꯗꯣ꯫ ꯏꯃꯥꯅ ꯀꯥꯏꯗꯩ ꯊꯤꯗꯧꯔꯤꯒꯦ? ꯂꯩ, ꯏꯃꯥꯅ ꯄꯥꯝꯖꯕꯤ ꯅꯨꯄꯤ ꯑꯃꯗꯤ ꯂꯩꯌꯦ꯫ ꯅꯪꯅ ꯄꯥꯝꯒꯗ꯭ꯔꯥ ꯈꯪꯗꯦ, ꯑꯗꯣ ꯄꯥꯝꯗ꯭ꯔꯁꯨ ꯎꯄꯥꯏꯗꯤ ꯂꯩꯇꯦ, ꯌꯥꯕꯗ ꯇꯥꯕꯅꯤ꯫ ꯅꯪꯒꯤ ꯈꯪꯅꯕ ꯅꯨꯄꯤ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯔꯕꯅꯤꯅ꯫ ꯍꯣ, ꯏꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯇꯧꯔꯣ, ꯑꯩ ꯀꯔꯤꯝꯇ ꯍꯥꯏꯔꯔꯣꯏꯒꯦ꯫ ꯑꯗꯣ ꯅꯨꯄꯤꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯌꯥꯏꯀꯣ? ꯃꯃꯥꯅ ꯍꯥꯏꯕ ꯏꯟꯕ ꯃꯆꯥ ꯍꯥꯏꯕꯁꯦ ꯑꯗꯨꯅꯤꯗꯅ꯫ ꯑꯣ ꯑꯗꯨꯔꯣ, ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯅꯅꯦ ꯊꯥꯔꯤꯛꯀꯤ ꯃꯆꯥꯅꯨꯄꯤꯗꯣ ꯈꯪꯉꯤꯗꯅ꯫ ꯃꯃꯤꯡꯗꯨꯕꯨ ꯀꯔꯤ ꯍꯥꯏꯕꯅꯣꯅꯦ ꯑꯩꯕꯨ? ꯏꯃꯥ ꯀꯥꯎꯔꯦꯅꯦ꯫ ꯑꯣ, ꯊꯥꯗꯣꯏꯁꯅꯥ ꯍꯥꯏꯕ꯫ ꯊꯥꯗꯣꯏꯁꯅꯥ? ꯍꯣꯏꯅꯦ, ꯅꯪꯁꯨ ꯃꯁꯛꯇꯤ ꯈꯪꯂꯝꯅꯤ꯫ ꯌꯥꯝꯅ ꯏꯪ ꯇꯞꯆꯕꯅꯤ ꯅꯨꯄꯤ ꯃꯆꯥꯗꯣ꯫ ꯃꯁꯛꯁꯨꯅꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯕ꯫ ꯏꯃꯥꯗꯤꯅꯦ ꯀꯨꯏꯔꯕꯅꯤ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯂꯤꯕꯁꯦ꯫ ꯏꯆꯥꯅ ꯌꯥꯔꯕꯅꯤꯅ ꯏꯃꯥ ꯍꯌꯦꯡ ꯍꯦꯛꯇ ꯏꯃꯧ ꯍꯥꯏꯕ ꯆꯠꯂꯗꯣꯏꯅꯤ꯫ ꯏꯃꯥ, ꯊꯥꯗꯣꯏꯁꯅꯥꯅꯕꯨ ꯌꯥꯔꯛꯀꯗ꯭ꯔꯅꯦ? ꯌꯥꯅꯤꯗ ꯌꯥꯅꯤꯗ, ꯀꯩꯗꯧꯕꯒꯤ ꯌꯥꯔꯣꯏꯗ꯭ꯔꯤꯅꯣ? ꯍꯥꯏ ꯀꯥꯟꯅꯗꯦ, ꯍꯌꯦꯡ ꯏꯃꯧ ꯍꯥꯏꯕ ꯆꯠꯄꯗ ꯄꯨꯅꯕ ꯆꯥꯅ ꯊꯛꯅꯕ ꯍꯩ ꯔꯥ ꯀꯔꯤ ꯀꯔꯤꯅꯣ ꯈꯤꯇ ꯀꯩꯊꯦꯜ ꯃꯆꯥꯗꯒꯤ ꯂꯩꯔꯨꯈꯤꯒꯦ ꯏꯃꯥ꯫ ꯅꯪ ꯆꯥꯛ ꯊꯣꯡꯂꯝꯃꯨ꯫ ꯇꯣꯝꯕꯤ ꯃꯊꯪꯒꯤ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯉꯟꯇꯥ ꯂꯣꯏꯁꯤꯟꯗꯨꯅ ꯊꯥꯔꯤꯛ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯝꯕꯤ ꯎꯕꯗ ꯊꯥꯔꯤꯛ ꯇꯣꯝꯕꯤꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯏꯆꯦ, ꯀꯥꯏ ꯆꯠꯂꯨꯕꯅꯣ? ꯑꯁꯤꯗ ꯂꯥꯛꯄ꯭ꯔꯣ? ꯊꯥꯗꯣꯏ, ꯇꯥꯕ꯭ꯔꯣ? ꯅꯅꯦ ꯇꯣꯝꯕꯤ ꯂꯥꯛꯂꯤꯌꯦ, ꯐꯤꯗꯥ ꯄꯨꯊꯣꯔꯛꯎ꯫ ꯏꯅꯦ, ꯁꯤꯗ ꯐꯝꯕꯤꯌꯣ꯫ ꯏꯃꯧꯁꯤ ꯂꯩꯁꯥꯕꯤ ꯐꯥꯔꯦꯗꯅ, ꯅꯁꯛꯅꯒ ꯐꯖꯔꯤꯕ, ꯊꯛꯁꯤ ꯈꯥꯁꯤꯅꯒ ꯈꯪꯂꯤꯕ꯫ ꯍꯥꯏ ꯊꯥꯔꯤꯛ, ꯅꯆꯥꯁꯤ ꯊꯥꯖ ꯌꯣꯟꯖꯕꯒꯤ ꯃꯇꯝ ꯌꯧꯔꯦꯅꯤ ꯅꯪꯕꯣ꯫ ꯏꯆꯦ, ꯈꯪꯗ꯭ꯔꯦꯗ, ꯏꯆꯥ ꯑꯣꯏꯕꯅꯔ ꯀꯔꯤꯅꯣ, ꯑꯩꯈꯣꯏꯒꯤ ꯏꯃꯤꯠꯇꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕꯣꯏꯗ ꯈꯜꯂꯤ꯫ ꯊꯥꯗꯣꯏ, ꯅꯅꯦꯒꯤ ꯆꯥꯅꯕ ꯀꯔꯤꯅꯣ ꯁꯦꯝꯂꯛꯎ ꯆꯠꯂꯣ꯫ ꯍꯣꯏ ꯃꯥ꯫ ꯊꯥꯔꯤꯛ, ꯏꯆꯦꯁꯦ ꯅꯪꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯀꯔꯤꯅꯣ ꯏꯆꯦ? ꯀꯣꯏꯗꯅ ꯁꯨꯝ ꯍꯥꯏꯕꯤꯌꯨ꯫ ꯊꯥꯔꯤꯛ, ꯅꯆꯥꯅꯨꯄꯤꯁꯦ ꯏꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯕ ꯂꯥꯛꯂꯤꯕꯅꯤ ꯏꯆꯦꯒꯤꯁꯤ꯫ ꯅꯌꯥ ꯑꯣꯏꯗꯧꯔꯤꯕꯗꯣ ꯍꯟꯗꯛꯇ ꯁꯅꯥ ꯀꯣꯅꯨꯡꯗ ꯊꯕꯛ ꯑꯃꯁꯨ ꯇꯧꯖꯔꯦ꯫ ꯑꯗꯨꯗꯅꯦ ꯏꯃꯥ ꯏꯆꯥꯗ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩꯁꯨ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯏꯃꯧꯒꯤ ꯁꯦꯕꯥ ꯀꯥꯏꯗꯣ ꯄꯥꯝꯂꯛꯂꯕ꯫ ꯏꯆꯦꯅ ꯇꯥꯛꯄꯤꯔꯤꯕ ꯋꯥꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯑꯗꯨꯗ ꯏꯆꯦ ꯃꯄꯥꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯒ ꯏꯆꯦ, ꯏꯆꯥꯒꯤ ꯑꯄꯥꯝꯕ ꯑꯃꯠꯇ ꯍꯪꯗ꯭ꯔꯗꯤ ꯑꯩꯅ ꯂꯦꯞꯄ ꯉꯝꯂꯣꯏꯗꯧꯔꯤꯌꯦ꯫ ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯏꯃꯧꯒꯤ ꯑꯄꯥꯝꯕꯁꯨ ꯍꯪꯕꯤꯌꯨ꯫ ꯃꯃꯥ ꯃꯄꯥꯅꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯀꯨꯁꯤ ꯔꯥꯁꯤ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ꯫ ꯐꯔꯦ ꯊꯥꯔꯤꯛ, ꯏꯆꯦ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯈꯔꯅꯤ ꯂꯩꯔꯒ ꯑꯃꯨꯛ ꯂꯥꯛꯀꯦ, ꯑꯗꯨꯗꯗꯤ ꯃꯔꯣꯟꯗꯣ ꯈꯪꯍꯜꯂꯨꯀꯣ꯫ ꯍꯣꯏ ꯏꯆꯦ, ꯑꯩ ꯊꯤꯟꯗꯣꯛꯇ꯭ꯔꯦ, ꯁꯨꯝ ꯂꯩꯍꯧꯔꯒꯦ꯫ ꯑꯁꯨꯝ ꯇꯧꯗꯅ ꯂꯦꯝꯕ ꯑꯃꯗꯤ ꯊꯥꯗꯣꯏꯁꯅꯥ ꯑꯅꯤꯁꯤ ꯑꯍꯜ ꯂꯃꯟ ꯌꯥꯅꯗꯨꯅ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅ ꯁꯤꯡꯅꯈ꯭ꯔꯦ꯫ ꯅꯣꯡꯃ ꯂꯥꯏꯖ, ꯆꯅꯨ ꯑꯃꯗꯤ ꯃꯇꯥꯄꯥꯛꯄꯤ ꯃꯈꯣꯏ ꯑꯍꯨꯝ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯝꯃꯤ꯫ ꯆꯅꯨꯅ, ꯏꯇꯥ ꯂꯥꯏꯖ, ꯅꯪ ꯇꯥꯆꯤꯡꯈꯩꯒ ꯁꯥꯎꯅꯔꯕꯣ? ꯍꯟꯗꯛꯇꯤ ꯇꯥꯆꯤꯡꯈꯩ ꯂꯥꯛꯄ ꯎꯗꯦꯅ꯫ ꯏꯇꯥ, ꯃꯥꯒꯤ ꯋꯥꯔꯤꯁꯤ ꯇꯣꯛꯁꯤ꯫ ꯑꯩꯒꯤ ꯆꯤꯟꯁꯤꯗ ꯃꯥꯒꯤ ꯃꯤꯡ ꯐꯥꯎꯕ ꯄꯟꯅꯤꯡꯗꯦ꯫ ꯑꯗꯣ ꯏꯇꯥ ꯂꯥꯏꯖ, ꯇꯥ ꯂꯦꯝꯕꯗꯣ ꯁꯅꯥ ꯀꯣꯅꯨꯡꯗ ꯊꯕꯛ ꯑꯃ ꯇꯧꯈꯤꯕꯗꯒꯤ ꯃꯁꯛ ꯀꯌꯥꯝ ꯐꯖꯔꯦꯕꯣ? ꯅꯍꯥꯟ ꯑꯩꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄꯗ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯥ, ꯁꯅꯥ ꯀꯣꯅꯨꯡꯗ ꯊꯕꯛ ꯑꯃ ꯇꯧꯔꯦ ꯍꯥꯏꯕ? ꯑꯦ, ꯅꯪ ꯈꯪꯗ꯭ꯔꯤꯕꯣ ꯍꯥꯏꯁꯦ? ꯈꯪꯗꯤꯌꯦ, ꯍꯟꯗꯛꯇꯤ ꯑꯩ ꯃꯄꯥꯟ ꯊꯣꯛꯇꯕ ꯀꯨꯏꯔꯦ ꯏꯇꯥ꯫ ꯄꯥꯛꯄꯤꯅ, ꯍꯟꯗꯛ ꯃꯔꯛꯁꯦ ꯇꯥ ꯂꯦꯝꯕꯗꯣ ꯁ꯭ꯋꯥꯏꯗ ꯌꯥꯝ ꯇꯣꯏꯅ ꯂꯥꯛꯄꯅꯤ꯫ ꯀꯅꯥ ꯉꯥꯏꯔꯤꯅꯣꯗꯤ ꯈꯪꯗꯦ꯫ ꯅꯍꯥꯟꯁꯨ ꯑꯩꯅ ꯀꯩꯊꯦꯜ ꯆꯠꯄꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯉꯥꯏꯕꯩ ꯃꯑꯣꯡꯗ ꯂꯩꯍꯧꯕꯅꯤ꯫ ꯆꯅꯨꯅ, ꯏꯇꯥ ꯂꯥꯏꯖ, ꯃꯥꯒꯤꯗꯨꯕꯨ ꯅꯪ ꯉꯥꯏꯔꯤꯖꯥꯠꯂꯣ? ꯂꯥꯏꯖ ꯏꯀꯥꯏꯅ, ꯈꯪꯗꯤꯌꯦ ꯏꯇꯥ ꯆꯅꯨ꯫ ꯄꯥꯛꯄꯤꯅ, ꯑꯆꯪꯕ ꯃꯤꯒꯤ ꯋꯥ ꯉꯥꯡꯅꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅꯤ꯫ ꯇꯥ ꯂꯦꯝꯕꯗꯤ ꯑꯁꯥꯏꯗ ꯂꯩꯔꯦ꯫ ꯆꯅꯨꯅ, ꯏꯇꯥ ꯂꯥꯏꯖ, ꯆꯠꯂꯣ,
ꯇꯥꯂꯦꯝꯕꯒ ꯋꯥꯔꯤ ꯁꯥꯟꯅꯕꯤꯔꯨꯁꯣ ꯅꯪ ꯑꯣꯏꯔꯝꯅꯤ ꯃꯥꯅ ꯉꯥꯏꯔꯤꯗꯣ ꯃꯤꯅ ꯋꯥꯅ ꯉꯥꯏꯔꯤꯁꯦ ꯅꯨꯡꯁꯤꯗ꯭ꯔꯣ ꯍꯥꯏꯗꯨꯅ ꯆꯅꯨꯅ ꯂꯥꯏꯖꯕꯨ ꯂꯦꯝꯕꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩꯔꯣꯝꯗ ꯏꯟꯁꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯏꯇꯥ ꯂꯥꯏꯖꯥ ꯋꯥꯔꯤ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯍꯧꯔꯣ ꯑꯩꯈꯣꯏ ꯆꯠꯂꯝꯃꯒꯦ ꯅꯨꯡꯁꯤꯗꯕ ꯃꯁꯛ ꯐꯖꯔꯦ ꯀꯥꯏꯅ ꯅꯨꯄꯥ ꯈꯨꯗꯤꯡ ꯃꯉꯣꯟꯗ ꯂꯣꯏꯅ ꯉꯥꯎꯔꯅꯤ ꯀꯥꯏ ꯈꯜꯂꯤꯔꯣ ꯈꯪꯗꯦ ꯅꯨꯡꯉꯥꯏꯅꯤ ꯃꯤ ꯑꯃ ꯉꯁꯤꯗꯤ ꯄꯥꯛꯄꯤꯅ ꯍꯣꯏꯅꯦ ꯂꯥꯏꯔꯔꯤꯉꯩ ꯀꯥꯟꯗꯅ ꯍꯟꯅ ꯌꯦꯡꯕꯤꯗꯕ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯊꯕꯛ ꯑꯃ ꯇꯧꯔꯦ ꯍꯥꯏꯗꯨꯗ ꯄꯥꯝꯂꯛꯏꯅꯦ ꯇꯧꯔꯤꯁꯦ ꯑꯩꯗꯤ ꯑꯍꯥꯟꯕꯗꯅꯦ ꯊꯥꯗꯣꯏ ꯁꯅꯥꯗ ꯌꯥꯝ ꯂꯥꯟꯅ ꯂꯧꯔꯨꯔꯕꯅꯤ ꯑꯗꯨꯒꯗꯤ ꯃꯥꯅ ꯃꯕꯨꯛ ꯐꯠꯇꯗꯅ ꯊꯥꯗꯣꯏ ꯁꯅꯥꯗ ꯇꯥꯏꯁꯤꯟꯅꯕ ꯑꯣꯏꯔꯝꯂꯤꯅꯤ ꯐꯔꯤꯅꯦ ꯍꯧꯖꯤꯛꯇꯤ ꯇꯥꯂꯦꯝꯕꯒ ꯏꯇꯥ ꯊꯥꯗꯣꯏ ꯁꯅꯥꯒ ꯍꯥꯏꯅ ꯁꯤꯡꯅꯔꯦ ꯍꯥꯏꯕꯅꯤ ꯃꯥ ꯃꯉꯥꯏꯔꯤ ꯃꯁꯛ ꯐꯖꯕ ꯍꯥꯏꯗꯅ ꯄꯣꯡꯗꯨꯅ ꯂꯩꯈꯤꯕꯗꯣ ꯍꯧꯖꯤꯛꯇꯤ ꯈꯪꯂꯅꯤ ꯃꯥ ꯄꯥꯛꯄꯤꯅ ꯏꯇꯥ ꯂꯥꯏꯖꯒꯤ ꯄꯥꯎ ꯑꯃꯁꯨ ꯇꯥꯏꯌꯦ ꯆꯨꯝꯂꯤꯕ꯭ꯔꯥ ꯂꯥꯜꯂꯤꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯈꯣꯏ ꯏꯅꯦ ꯑꯃ ꯇꯥ ꯆꯤꯡꯈꯩ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯃꯌꯨꯝ ꯄꯥꯟꯕꯗꯣ ꯑꯗꯨꯅ ꯍꯥꯏꯕꯗꯗꯤ ꯏꯇꯥ ꯂꯥꯏꯖꯁꯦ ꯇꯥ ꯆꯤꯡꯈꯩꯒ ꯆꯦꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯠꯄꯗ ꯇꯥ ꯆꯤꯡꯈꯩꯒꯤ ꯃꯃꯥꯅ ꯏꯃꯨꯡ ꯐꯥꯎꯕ ꯆꯪꯍꯟꯗꯅ ꯇꯥꯟꯊꯣꯔꯛꯑꯦ ꯍꯥꯏꯌꯦ ꯆꯅꯨꯅ ꯃꯥꯅ ꯇꯧꯕꯅ ꯃꯥꯅ ꯐꯪꯕꯅꯤ ꯏꯇꯥ ꯃꯥꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯒꯨꯝꯁꯦ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯁꯣꯝꯗꯅ ꯂꯥꯏꯖ ꯂꯦꯝꯕꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯇꯥꯂꯦꯝꯕ ꯂꯥꯏꯖꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯎꯗꯕ ꯀꯨꯏꯔꯦ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯗꯨꯅꯤ ꯑꯗꯣ ꯇꯥꯂꯦꯝꯕ ꯑꯩ ꯋꯥꯐꯝ ꯑꯃꯗ ꯁꯦꯡꯗꯣꯛꯀꯦ ꯍꯥꯏꯗꯅ ꯈꯜꯂꯛꯂꯤꯁꯦ ꯀꯨꯏꯔꯦ ꯀꯩ ꯋꯥꯐꯝꯅꯣ ꯑꯩꯅ ꯃꯃꯥꯡꯗ ꯇꯥꯂꯦꯝꯕꯗ ꯆꯩꯈꯤꯕꯗꯣ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯩꯕꯨ ꯋꯥꯔꯧꯕꯤꯅꯨꯀꯣ ꯑꯗꯨꯒꯤꯔꯣ ꯋꯥꯔꯧꯗꯦꯗ ꯑꯩꯅ ꯁꯣꯏꯔꯒ ꯏꯆꯟꯗ ꯀꯩꯗꯧꯕꯩ ꯋꯥꯔꯧꯗꯣꯏꯅꯣ ꯇꯥꯂꯦꯝꯕꯅ ꯂꯥꯟꯕ ꯅꯠꯇꯦ ꯇꯥꯂꯦꯝꯕꯅ ꯉꯁꯤꯗꯤ ꯑꯩ ꯇꯥꯂꯦꯝꯕꯒꯤ ꯋꯥꯐꯝꯗꯣ ꯌꯥꯔꯒꯦ ꯈꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯂꯦꯝꯕꯅ ꯊꯥꯗꯣꯏ ꯅꯪ ꯂꯥꯛꯂꯕꯣ ꯊꯥꯗꯣꯏ ꯁꯅꯥꯅ ꯇꯥꯂꯦꯝꯕ ꯁꯥꯎꯅꯨꯀꯣ ꯑꯩ ꯈꯤꯇꯪ ꯊꯦꯡꯈ꯭ꯔꯦ ꯂꯥꯏꯖꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯂꯦꯝꯕꯅ ꯂꯥꯏꯖꯥ ꯅꯪ ꯄꯥꯎ ꯇꯥꯗ꯭ꯔꯤꯕ ꯃꯥꯜꯂꯦ ꯊꯥꯗꯣꯏꯒ ꯑꯩꯒ ꯂꯨꯍꯣꯡꯕꯩ ꯃꯇꯝ ꯂꯦꯞꯅꯔꯤ ꯂꯨꯍꯣꯡꯕ ꯁꯣꯏꯗꯅ ꯂꯥꯛꯎꯀꯣ ꯑꯩꯈꯣꯏ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗꯪ ꯆꯠꯂꯨꯈꯤꯒꯦ ꯏꯇꯥ ꯑꯗꯨꯗꯤ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯑꯩꯈꯣꯏ ꯂꯥꯏꯖ ꯏꯀꯥꯏꯅ ꯀꯞꯇꯨꯅ ꯃꯌꯨꯝꯗ ꯆꯦꯜꯂꯛꯂꯝꯃꯤ ꯑꯌꯤꯡꯕꯤꯅ ꯍꯥꯏ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯏꯁꯤꯡ ꯁꯣꯛꯂꯨꯅꯦ ꯍꯥꯏꯗꯅ ꯆꯠꯈ꯭ꯔꯒ ꯀꯞꯂꯒ ꯂꯥꯛꯂꯤꯁꯤꯅ ꯏꯃꯥ ꯇꯥꯂꯦꯝꯕꯒ ꯏꯇꯥ ꯊꯥꯗꯣꯏ ꯁꯅꯥꯒ ꯂꯨꯍꯣꯡꯈꯤꯗꯧꯔꯦ ꯍꯩꯃ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤꯅ ꯑꯗꯨꯒꯤꯔꯣ ꯅꯪꯅ ꯀꯞꯂꯤꯕꯗꯨꯕꯣ ꯑꯉꯥꯎꯕꯤꯁꯤꯗꯤ ꯅꯠꯇꯦ ꯇꯥꯂꯦꯝꯕꯗꯣ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤ ꯄꯥꯝꯃꯦ ꯍꯥꯏꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯅꯦꯕ ꯑꯩꯅ ꯃꯥ ꯂꯥꯏꯔꯕꯅꯦ ꯍꯥꯏꯗꯨꯅ ꯌꯥꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯇꯥꯂꯦꯝꯕꯗꯣ ꯁꯅꯥ ꯀꯣꯅꯨꯡꯗ ꯊꯕꯛ ꯑꯃ ꯇꯧꯔꯀꯥꯟꯗꯅ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯦ ꯑꯍꯦꯟꯕ ꯄꯥꯝꯂꯨꯕꯒꯤ ꯃꯍꯩꯅꯤ ꯅꯪꯅ ꯐꯪꯂꯤꯕꯗꯣ ꯏꯃꯥꯅ ꯅꯪꯉꯣꯟꯗ ꯀꯌꯥꯔꯛ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯁꯛ ꯐꯖꯔꯒ ꯄꯨꯝꯅꯃꯛ ꯌꯥꯕ ꯅꯠꯇꯦ ꯁꯛꯇꯤ ꯃꯄꯥꯟꯊꯣꯡꯒꯤ ꯑꯣꯏꯕꯅꯤ ꯃꯔꯨꯗꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯃꯒꯨꯟꯗꯨꯅꯤ ꯑꯗꯨ ꯌꯦꯡꯗ ꯅꯪꯅ ꯃꯅꯤ ꯍꯨꯟꯗꯣꯛꯂꯝꯗꯨꯅ ꯑꯀꯥꯏꯕ ꯃꯤꯡꯁꯦꯟ ꯃꯆꯦꯠꯇꯨꯒꯤ ꯃꯇꯨꯡ ꯏꯜꯂꯨꯕ ꯅꯠꯇ꯭ꯔꯣ ꯃꯅꯤꯗꯤ ꯏꯔꯣꯜꯅꯨꯡꯗ ꯂꯩꯕꯅꯦ ꯊꯤꯗ꯭ꯔꯕꯗꯤ ꯐꯪꯂꯣꯏꯀꯣ ꯌꯥꯔꯦ ꯑꯗꯨꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯈꯟꯖꯤꯜꯂꯨꯔꯅꯨ ꯅꯪꯅ ꯇꯧꯕꯅ ꯅꯪꯅ ꯐꯪꯕ ꯇꯥꯕ ꯑꯗꯨꯏ ꯁꯔꯨꯛ ꯏꯃꯨꯡꯒꯤ ꯊꯕꯛꯇꯨꯝ ꯂꯣꯏꯁꯤꯜꯂꯨꯁꯣ ꯏꯃꯥ ꯆꯥꯛꯇꯤ ꯆꯥꯈ꯭ꯔꯦꯗ ꯑꯩꯗꯤ